Kuki singna taliba demand athupa matamda phanglani aina phongdokhare isinaw myam ahama maktada yamna maruiba pawma hana yengminasi Kuki gi leader amana phongdoropagi matungina Ministry of Home Affairs ka wari sanaba chalubada yawba Kuki gi leader amana phongdoropwa wafamni Kuki singna taliba demand separate administration tokhaiba union territory ama ayangba athupa matamda phanglani haina Kuki gi leader amana phongdore haira pawse isinaw myam hana taminasi ko Gidi legislature laiba union territory amma sem gadabari haiba wafam taksen duna laki wari sanabada yaw kiba Kuki losing basing amana tribunal da phongdo kiba matung inna zone mapan gi matung dar pada center ga wari sanabada singthani ngai oiba mong da kumang sausin bangamle athuba matam da Kuki sing na taliba timan phanglagani haiba ga thajaba leire haidi kumja 2008 tagi nakana moronda mok Bangladesh ta Kuki ani sire hairi siriba Kuki ani sina KNF ki Kuki KNF ki leader amaga Kuki KNF ki kedar amaga Bangladesh ka army singa kapna bada sibani hairi kuland da chatkhare hairi haira pawsu tamina siko Bangladesh ta oigera chalo ba mafam khudi mongda Kuki singsina kapna da ba mafam leite Kuki singsina khana da ba furu amatang leite illegal immigrants Kuki narco terrorist singi KNF gi leader ama Bangladesh army na kapkhaina hato khare kuland na thabi khare hairi aduga KNF gi Kuki gi kedar amasu kuland da thagare hairi haira pawsu amka tarasiko minai noidi pareng asum si go ai bawa borsima ga pibige Kuki gi illegal immigrants Kuki narco terrorist sing irang pamba mingonda hat ke tup ke gi wakhanda khaliba adugumba minai illegal immigrants Kuki narco terrorist hengai maru tumna mut kharo Kuki punamak si garo ba phamse si haige ing tappa pandaba Kuki khudima si garo ai ba phamse haige pause tarasiko के बांग्लादेश आर्मी न KNF का कामना बदा Kuki KNF ऑफिसर अमगा केडर अमगा पुना अनि सिरे खुलाई के आफागत खरे हाइरी nakana moronda mok kohur Kuki Organization for Human Rights na central government open challenge tore Kuki na pamima demand pi dragadi Manipur da ing tappa purakpa yaroi haina kohur na open challenge tore ba challenge sina Kangpokpi Chusanpur amadi Tengnopol Chandel Kuki singna phawna ba yaba ain kaina sariba lambi ase mapung phana sadragadi lambi ase saba loidragadi Manipur da ing tappa purakpa yaroi haina Kuki Organization for Human Rights kohur na phongdorei base kanadano central government da ase wahang oina hangjage Kuki singna ing tappa purakpa yaroi haina phongdorei base meetei daraba asi central government da challenge toropane ba Kuki na akhoi gi leiriba Manipur gi governor da challenge toropane ba ain kaina sariba lambi do mapung phana sahandragadi Manipur ing tappa purakpa yaroi haina asuk yamna open challenge toreiba ain kaiba thabak tauba makhoina tauriba thabak ado complete ohelwaina open challenge toreiba se asi crime natraba illegal eba thabak sibu success ohendragadi Manipur da peace purakpa yaroi hairi base makhoi kohor gi mathakta akpa chairak pibam thoktraba kohor singsiga akhoi gi leiriba India gi law gi matung ina crime sogotliba amadi central government da open challenge toreiba makhoi Kuki Organization for Human Rights ki mathakta sab chaba action lokhat piraga Kuki singna tungda amuka ain ka ba thabak tawdana ba gi tamakta kari torakani base akhoi gi leiba central government akhoi gi leiba Manipur gi governor gi pongin chinghanjage asugumba ain kai ba thabak sibu mapung phana tawhandraga di Manipur da peace purakpa yaroi tandu leita ba purakpa yaroi na phongdorei ba kohur Kuki Organization for Human Rights ta matik chaba action lokhat pio ba phamse si haijage aduga amuka akhoi gi leiriba central government da haijagadabadi Manipur ta natana India da ain kai ba thabak tawreiba asugumba Kuki singsiga legal gi aba action lokhat piu ayang matamda athuba matamda haina akoi central government gi pungin chinghenjage amarondana Kuki miyam samnagadaba tokhaiba lambi am siamdana Manipur ing tappa purakpa ngamloi kohar Manipur gi Chuchampur Kangpokpi Tengnopal amadi Sandel da khunda leita aduna leiriba Kuki miyam gi marakta satok sin tawduna samnaba yaba lambi ama siamdana Manipur ing tappa hanjalakpa ngamloi haina Kuki Organization for Human Rights Trust kohor na thadorakwa chiola man khangalakli adugo nakana moronda amu vote khombagi oiragadi Manipur da lakpiranu Manipur gi irang se losanbigani hairagadi Manipur da lakpiu India gi Prime Minister Narendra Modi ji Manipur da lakani haina New Delhi da leiriba BJP gi office tagi BJP gi senior leader amana
फोंदोरई तंजासिदा हाइजगदबदी इंडिया की प्राइम मिनिस्टर नरेंद्र मोदी जी ने मणिपुर लाकनी हाइरिबसे अखोई म्यामना अदुकी मति इकाई खुमनजरी इंडिया की प्राइम मिनिस्टर नरेंद्र मोदी जी बु अखोइना याम खौरांगसु ngaijari अदुबु इंडिया की प्राइम मिनिस्टर नरेंद्र मोदी जी ने मणिपुर लाक्तोरिबसे भोट खोमबगी तमक्ता लाक्तोरिब ओइरदी अखोई यामना पेंजदे भोट खोमबगी ओइरगदी लाक्तरगसु याने मफमसे हाइजगे अदुगा इंडिया की प्राइम मिनिस्टर नरेंद्र मोदी जी ने मणिपुर लाप तारगदी इलीगल इमिग्रेंट्स कुकी नार्को टेरोरिस्ट सिंगना ngasi मिहिंसागी थबक चथरिबा मयामसे लोइसनबिबा अमदी इलीगल इमिग्रेंट्स कुकी नार्को टेरोरिस्ट सिंगना पीकलिबा मैतै मसा पीकलिबा सही फाद्रिबा अंगांग फाउना फारगा तमथीना मिहात थीना हापीगिबा अदुगुंबा कुकी इलीगल इमिग्रेंट्स सिंगदा चप चबा चैराक पिबिउ अमदी इंडिया की ओइबा अखोइगी हुजी हुजी अखोइना यामना इकाई खुमनजरिबा होम मिनिस्टर अमित शाहना थोखिबा ऑर्डर भावना कुकी इलीगल इमिग्रेंट्स कुकी नार्को टेरोरिस्ट सिंगना मवा लौदबगी इंडिया की होम मिनिस्टर ओइबिरिबा अमित शाहना चथोखिन तौबा यारानी हाइना ऑर्डर थोखिबगी मतुंगदा चटपदा अथिंगबा पीरिबा कुकी इलीगल इमिग्रेंट्स कुकी नार्को टेरोरिस्ट इंडिया की लॉ फॉलो तौद्रिबा अदुगुंबा इलीगल इमिग्रेंट्स सिंगदुगी मथक्ता आहकपा चैराक पिबिउ इंडिया की प्राइम मिनिस्टर ने इरांग से लोइसनगे हाइरगदी नोमा खक्तदा लोइसनबा ngамगनी हाइबगी अखोइ थाजबसु थमजै अखोइ मैतै मसाना मतम खुदिमक्ता इंडिया की प्राइम मिनिस्टर बुसु इकाई खुमनजै अमदी इंडिया की लॉ बुसु इकाई खुमनजै ngasi जो भावदा मैतैना पामजरिबसे इंग तप्पा पुरक्पा अदुबु कुकीना ngasi यो भावदा मैतै की मथक्ता नुमै कापा लेप्ते असी अफमसे हाइजगे अदुगा इंडिया की प्राइम मिनिस्टर नरेंद्र मोदी जी ना लापा मतमदा ngasi मणिपुर थुगाइनगी होटनरिबा अमदी इंडिया दा इरांग सौगलिबा इंडिया थुगाइबगी होटनरिबा कुकी इलीगल इमिग्रेंट्स कुकी नार्को टेरोरिस्ट सिंगी मथक्ता सब चाबा लीगल की ओइबा एक्शन लौखटपि अफमसे हाइजगे भोट खोमा खतगी ओइदी लाक्तरगसु याने अफमसे सी हाइजगे सिगी मतुंगिना न्यू दिल्ली की बीजेपी ऑफिस लेबा बीजेपी की सीनियर लीडर अमगी माइकेदी था प्राइम मिनिस्टर नरेंद्र मोदी मणिपुर चलबी है खोंसेत असिगी मतंग सब चाब नुमित लेप्त्रबसु प्लान तौबा हौरे हैना फुंदोरखी हरि वाना मखतना फुंदोरखीबदा चलिबा था असिगी अनी सुबा नत्रगना अहुम सुबा सयोल प्राइम मिनिस्टर नरेंद्र मोदी मणिपुर लाक्लबी हिराम असिगी मतंगदा ऑफिशियल ओइना खंगलकपा लेत्रबस हौजी हौजी इम्फाल अमदी चुचांपुर लेरिबा हेलीपैड सिंग नौना सिमजिन सजिनबगी थाबक सथरी करिगुबा प्राइम मिनिस्टर मणिपुर लाक्लबदी इम्फालदगी चुचांपुर प्राइम मिनिस्टर नरेंद्र मोदीना चॉपर सिजनदुना सटकदौरी मसिगी मतकता इम्फाल अमदी चुचांपुर फाउनबा लंबी नौना सिमजिन सजिनबगी थाबक कना सथरी हैना मखा तारखी हैरी अदुगा नाकाना मोरमदा मो चीफ सेक्रेटरी ना आईडीपी खुदिमक डिसेंबर थासिगी मनोंगना मामागे युमदा हललनी हाइरी इचिनाव मैम यामना हरावगिरोइसी तंजासिदा मोरेदगी लाइबा कांपोपीदगी लाइबा चुचानपुरदगी लाइबा अखोइगी आईडीपी इचिनाव मयामदी मामागे युमदा हुजिकी ओइनदी हंजनगिरोइ हाइरी असिदा अइना हाइजनिंगबा वाफमदी आईडीपी खुदिमकना याम वाना लेरिबनी मामागे युमदा चनिंगिबनी अदुबो मफम फमदई लाइबा अखोइगी आईडीपी इचिनाव मयामना रिलीफ कैम्पदा लेरिबा मयामसे डिसेंबर थासिगे मनोंगदा तांकक अहुमरक थोकना मामागे युमदा हलाअनी हाइना मागी युमदा चलहलनी हाइना चीफ सेक्रेटरीना फोंदोरइबसे अदुकी मतिक थागतचै अदुबो मोरेदगी लाइबा कांपोपुरदगी लाइबा चुचानपुरदगी लाइबा आईडीपी इचिनाव सिंगना अमुक करिगी ngaithagi dori बनवाबा कांपोपिदा अखोइगी कांपोपिदा अखोइगी मैतेगी युम कुकी सिंगना बोम अमदी मतिक चाबा मिशनरी सिजनरगा थुगाइबा हंजन हंजन मई थागिबा अदुगुंबा कांपोपिदा मैतेगी युम सिंगदो हाना सागतपियोबा चुचानपुरदा मैतेगी युम सिंगदो हाना सागतपियोबा मोरेदा मैतेगी युम सिंगदो हाना सागतपियोबा अदुगुंबा मफम सिंगदो हाना मैतेगी युम सिंगदो सागतपियोबा असि इंडियानी ने मैतेगी लम मणिपुरदा मैतेगी युमदा मैतेना चंगबदा कुकीना अथिंगबा पीरिबा मफम सिंगदो हाना मैते सिंगजे पुसनबियोबा मामागी युमदा पुसनबियोबा अखोई सेंट्रल गवर्नमेंट अखोइना पामजरिबसे इसागी युमदा लेरिगा चंगजबसे असिनेबा अखोइना पामजरिबसे अदुबो चीफ सेक्रेटरीना तांकक अहुमरक थोकना आईडीपी खुदिमक मामागी युमदा योहलनी हाइरिबसे अदुकी मतिक नुंगाइजे थागतचरी तंजासिदा हाइजनिंगदी मोरेदगी कांपोपीदगी अमदी सुचानपुरदगी लांजेनादुना लाइबा अखोइगी आईडीपी इचना खुदिमकसु डिसेंबर थासिगी मनुंगदा मामागी युमदा हंजन्नबा अखोइगी सेंट्रल गवर्नमेंट होनबियोबा वफमसे असि हाइजगे सेंट्रल गवर्नमेंट पुकनिंग चिन्हनजगे अखोइगी हुजिक लेरिबा चीफ सेक्रेटरी पुकनिंग चिन्हनजगे ताक्चबदी नचदे अदुबु इसागे युमदगी हेना नुंगाइबा करिसु लेते सेगाइरसु इसागे युम जिंगगी युम ओइरसु इसागे युम फुरा दोलान ओइरसु इसागे युम हुजिक अखोइगी गवर्नमेंट ना सारगा पीरिबा युमदो अदुदगी हेना अखोइगी युम अहोबदो अदुना हेना नुंगाइजेबा अदुना अखोइगी युमदा अखोइ चचगेबा थमखिबनी
Tangka uhumlakta lanjenarabasing mayumim da hanjilagani hairabasu more kangpopi amadi chusampuna singba mafam singi miyoi singi oinadi hauzuma hekta hanjinbagi khudongchaba leitribana hauzuk leiriba prefabricated housing mathakta atokpa lisinga masanaba laira thapuk lakhole haba wafam sip secretary na pawmising thamki adugai chino mem lupa lak ahum gi compensation pi ni aina chief secretary na phongdo khare idp khuding makta lupa lak ahum gi compensation pi ni amadi december thasi ki manong da tangkak ahum rak thokna idp khuding makta mai magi yum da yoholani hairi pawsu tamina si aduda haijaga da badi sahi kaya dagi semja saja duna leiriba isagi yum se kuki singna tumna mai thabi kharabani fura dolan ta natana jingha gi jum dusu akhoi gi di fura dolan dagi so hene helibani aduguma isana sahi kaya dagi semjen sajaliba yum dubu asuk tamthina kuki singna bom season raga thugai ki ba kuki singna hanjana mai thagiriba adugumba yum singdo kuki singna thugai ri bani na kuki singda karamba kari chairak pi dori banai base asisu akhoi chief secretary amadi central government amadi akhoi manipur gi huji je leiba governor gi poni sinhan jaraga kuki singe mathakta ak pacherak pibi afam se sisu haijage yum ama sarak pada noma gi chara talaga sura noma sajari bana karam haina amuk yum da sagat tori bano noma gi sa dori bra macha laik tam handori bra set na sa na hol do yum se amuk no na semak tori bane ba adu da sang dori ba matam adu da sang dori ba senpham asi kadai de gi hona dori bana ba asugumba amanga ta thogoli ba manipur da violence sogoli ba irang sogoli ba kuki singna masagi sanitary gate kuki singna mai thare ne kuki singna phongdo bani adubu meetei da taina salaga makoina separate administration gi demand tana bagi tamakta asugumba lalong sanari ba kuki illegal immigrants ki mathakta ahak pa chairak pipi wa bofam je si haijage criminal gi crime ni thabak tori ba asugumba kuki illegal immigrants hojik su kuki singna demand tori kuki organization for human right na ain kaina sarba lambi se mapum phana sadri makai haibadi kangpokpi chuchanpur amadi tengnopolom da sariba kuki singna ain kaina sariba lambi do mapum phana sadragadi manipur ingtapa purakpa yaroi haina phongdora iba asugumba kuki singsi mathakta ahak pachairak pibiu haria pawse amuk taminasi lupa lak ahum gi commission pirani haina chief secretary na phongdo khare haria pawse taminasi chinau me IDP sing the lakh hum ki financial package pi ge relief camp the later inmate sing December power the mayum dahlan gani chief secretary internally displaced person IDP sing the later relief camp pum December power the thonglon sil laga lanjener ko mi pum mayum dahlan gani haina manipuri lengak na lauthokre khuda ki oina mayum da hanbada khudongsa da IDP sing na saba prefabricated house the matam khar gi oina lehenna ba thorang lokhat kani hairi hotel infan pangtu kum manipuri state commission for scheduled tribe ki ani so foundation de gi thoram yaubula ki chief secretary prasan kumar singana pawmising the ofam masi phungdo ki bani aduga nakana moram da amuk arambai tengol 80 gi akhoi gi athoba mana phongdori ba pilot press nauna phongdori ba wafam situation na mem taminasi akhoi gi isa sing akhoi gi ibung sing akhoi gi inau sing asuke matik thamoi soe akhoi myam gi tamang da thoiba akhoi gi ibung yupa akhoi gi athoba mayam na ngasi ka thoiba mayam se asi akhoi khanda minasi nakana ma khakta khajika asoi bai se puna makso loine soine rebani adubo soi draga so soine ba hona hanba amadi soi khare aina namthana gi hona riba asita yengoi siaba makoina kathoiba mayam do yeng siaba makoina ngasi jo bawda kathoiba mayam se asi amta khanda mine siaba adubo aramai tengol na ngasi jo bawda soi haba se asi de haije banga moidra ina khanjeba aramai tengol na ngasi jo bawda kathopa ngatani mioi bani soi de bangam de adubo amana soi kharaga khudi makta taine basisu nungai jade aduna hoji arambai tengol gi isa sing ibung sing inau sing na thamoi se chuki matik sokchale heba se akhoi tamine si koi chinau mem aduna arambai tengol akhoi gi athoba ibung yupa isa sing da akhoi na thauna pangal matam khudi makta hapkat minesi akhoi gi tamakta thabak phallaga chongthore ibase akhoi gi meitei athoba khakta ne te kana sona chongthoroi aduna akhoi meitei athoba sing bo khoi na thauna pangal hamine se afam se si haijege ada paw se tamine si Arambai tengon gi pilot prince nauna ma gi Facebook ta somna post torli madudi ki duna mai phajena ba kalenda joking lilaga kosu semduna film album kha kumduna laijaram ba ise noi na logada ba thodang do lorok ta badai yengduna laiba ngamlak ta badai natra aikhoi ngasi sigi phibam da yaukhribasi aduga housing na aikhoi da onsin duna mentally harassment sum tobasidi wakhan seran turan yam khala iko punsi se kaidaurudoino khala iko haina asumna phongdorokli Pari mom channel se yeng bi ba mayam puna kui kai khom najari chino mayam makha ta pa omo yeng minari si pawsi mang da haije gada badi
Kuki sing na hojik su challenge to ba lepte Kuki sing gi demand phangani haina Kuki sing na su phongdore Kuki gi leader amana Kuki sing na taliba demand athuba matam da phangani haina su phongdore asibu hekta phongdok pa yaba wari raba adubu Kuki sing di machin su aduki matik thibani na makhoi gi wase amuk su thajade kari gi na da makhoi je machin thibagi hainebi ma makhoi gi masada leire bane ba mapam khudi makta makhoi je machin thibani ba asam da su sum mi gi moron bu Kuki gi morone na hekta phongdo ami do asita natana Kuki sing na masagi sentry gate mai tharaga meetei de taina sali adubu Kuki na amukamuk Kuki na masagi sentry gate mai thabani kene na mai thabani na amuk phongdo rei do asumaina Kuki sing na tangkak takak machin aduki matik thiaba ado hojik amukamuk Kuki sing na taliba demand athuba matam da phangani ana Kuki sing gi leader amana phongdo ri ado asigi mangda paw ma hana tamine si more kangpokpi Churchanpur rom da meetei gi yum gi oiriba phibam meetei gi yum sing gi mathata Kuki sing na karam haina meetei Kuki sing na kari season raga meetei gi yum leirami haina mafam do thiba chatpa matam da kari phibam oiramgani meetei gi yum sing do leiri haina hoji khangi bara kari oiri ke phibam do adom ta tamine si koi chinaw mem mina illegal immigrants Kuki narco terrorist sing na chaluba mafam khudi makta asumani hekta irang sagolebra Bangladesh desh ta oigera Myanmar da oigera Assam da oigera Manipur da oigera Chaning ba chaluba mafam khudi makta irang sagoleba Kuki se aduna Bangladesh ki army na su Kuki ani ma ngasi kuland da thabi gare hairi ado paw se tamina si koi chinaw me hoji hoji more kangpokpi amadi akoi meitei gi yum sing da Kuki sing na karam maina meithai karma mato mong da chathia ba do paw se ma tamina si na paw mising thamke Churchanpur kangpokpi amadi more da leiba meitei sing yum lising kya hanna mai thaba amadi Asoba missionary sing amadi bom season atu thugai khibadigi yum lairammi haibadi lairadana khuntarami haibagi mami phawba tadabi yaurone Churchanpur more amadi kangpokpi gi natana atayidi masa gi mayumda hanjina bala kholiba thaurangi saru amoina hana lairamba yum sing saba amadi semjinbagi matangda sulainga ki makedi gi pibiya ba mating pigani haiba wapam sip secretary na thamke makha tawa paw mo yengmina gi si Kuki singi leader singa Ministry of Home Affairs ka unakiba amadi meitei gi leader singa Ministry of Home Affairs ka unaba matamda sanakiba wari meitei na sanabagi matomonga Kuki na sanabagi matomonga khetnabagi sangse asida sum khangya ba kanana santi pami kanana irang pami ba meitei na pamjakiba thamjakiba demand na Manipur da tangdule taba purakpa Kuki na thamkiba demand na Manipur da irang sogolaga Manipur tokhai tahanba separate administration amadi tokhaiba union territory Kuki sing na pami mase adusu refugee oina laaga illegal immigrants Kuki narco terrorist sing na India gi rules follow tawdaba adu tanatana amukamuk India gi akhoi gi leiba central government open challenge tawsanba asita natana Manipur da santi purakpa yaroi haina ankamuk challenge tawsalei Kuki sing na pami ba ain kaina sariba lambi ja sahandaba taragadi Manipur da santi purakpa yaroi hairi asugumba Kuki illegal immigrants Kuki narco terrorist sing jam amuk kari wari sanadori banaba makoi si amuk terrorist ne lakthoga makoi se amuk ta tanoki ga daniaba makoi gi hawrok kadai de lai hawrok pham da mo je thadoki ga daniaba aduda ina haije ningbadi hauji akhoi gi Ministry of Home Affairs na lokhat pireba thaudang khudi makta ikai khumnajari ayang ba athuba matam na Manipur da ingtapa pubiu haiba pham je si haijage aduga India gi Prime Minister Narendra Modi ji su Manipur da lakani haina New Delhi da leiriba BJP gi office tagi BJP gi senior officer akhoi senior gi leader amana phongdore hairi aduna India gi Prime Minister Narendra Modi ji gi supuni chenjage penda bana thalabani na penda ba kayam su phongdoi asida asoira yakhiba kya lerga so ngakpiu adubu meitei dangasi nangiba awaba mayam se illegal immigrants Kuki narco terrorist na changak padege meitei nangasi awaba nangkibani meitei na minung si sauki badagi meitei na ngasi jo bawda fur khuding makka nuksi sana na laiminari yelhomi khuding makka akhoi na ngasi nuksi sana laiminari sumaina matam khuding makta su akhoi di mayam pura makka nuksi sana na laiminani awafam je si haijage aduna India ge Prime Minister Narendra Modi ji da puni chinjage akhoi IDP mayam yamna ware isagi yum masak khangdana kayamana thawai thakhrabani yum changwa phangdaduna aduna Narendra Modi ji India ge Prime Minister oibiriba Manipur da lakpa matamda Manipur se ing tapa pubiramu Manipur da amukka na irang thoktanaba karamba kari phirep lobi gani ado adusu lobi wafam je si haijage ado ichinaw mem ngasi gidi video se matang se ga loisen jarege video se ga soiran yakhuba kya lek so ngakpi waina pari mom channel na yengbiriba mem punam ke
पुनी चिन्हनजगे अमदि म्याम पुनगे हमदा हाइजगदबदि अयांबा थुबा मतमदा मणिपुरदा तंगदुला ताबा पुरकपो ओइरसन वाइना अखोय म्या पुनबोइना थौजाल निमिना सियाबा वाफमसे असि हाइजगे पेंदबदि अदुकी मतिक पेंदे आईडीपी खुदिमक डिसेंबर सिगी मनोदा मामागी युमदा हललनी हाइरिबसे मपुगी थौजालदगी मामागी युमदा हनबा ओइरसन वाफमसे असि हाइजगे अदु लोइसनजरे चिनाव म्याम बिदो पाखंग मने याइफरे कंगले पाकना याइफरे matang da kupna khanakre Ministry of Home Affairs MISA gi official singna kuki insurgent group singa wari sanakre homlok su oina nakal ani wari sanaki ba suspension of operation su agreement gi ground rules sing semtok pagi matang da makha ta na khanaki haina tribunal na phanglok bo report amana hairi hauki jun mapan da jun tara ga taruk ta nakal ani wari sanaki paga loina na manipur gi highway sing da miyam bu aki akhang leitana sa thok sasin ya hanab amasung logi wangma da pairi bu kulai sing surrender to bagi matang da kupna khanaki kumja 2023 gi me tha da gi hauna manipur da kangluk adi gi marak ta hana sunaba gi thodok thorak kraba matung da nakal ani gi marak yasenaba purakuna ingtapa phibam ama lehenaba gi pandam de MISA na meitei gi CSO sing amasung kuki lusing basing wari sanaba gi thorang lokhatuna laki meitei gi CSO sing na manipur gi mafam pungnamuk ta miyam na aki akhang leitana sathok sasen tawbada yahangadabani haibu wafam yauna tongan ba demand kaya pukhat ki kuki lusing basing gi maikai de gi di legislature leiba union territory ama semgadabari haibu wafam taksenduna laki wari sanaba de yauki ba kuki lusing basing ama na tribunal da phongtok ki ba matung inna jun mapan gi matung garak pada center ga wari sanaba da singthani ngai oiba mong da kumang sausin bangam le athuba matam da kuki sing na taliba diman phanglagani haibge thajaba leire haidi kumja 2000